पाउसेद युमफम ओइबा मरोइबा पाउ खराब दे तौजरी नारोंदा म्यांमार पुसिनदब कोनरंबा चेंग बेग चहुम मरफु मंगारोम म्यूई अमग कोनना असम राइफल्स न फारे ngasi nongalamdai pung ahum makharum taba matamda Indo Myanmar border pillar 76 mayada leiba Holland Pipe village manakta mioi kharana India gi cheng bek chahumar pu mangarom yauna atai asa athak amadi ai mai yauna gari anida haptuna purak laga naronda Myanmar da pusinanaba honabada Assam Rifles na phare aire ti mino post ki nifum doi suba Assam Rifles ki kangbuna border ngaksen bagi thabak chatharingai chairak aduda Foreign Devon truck anida India gi cheng sing adu pudhana border me adalakhe makhoi bu guide tongna pa motor bike tong banupa amasu loina rakhe gari ani aduna Holland Pipe village me yorok pamatamda Assam Rifles ki kangbu na thengna badage lemna ba khangan khe khodak da gari adu tong laba myoi sing amadi motor bike tong lakhe pemi adusu asuk pu umang da amamagi tanja loduna nan thoktuna chen khe adu bu gari adu gi driver amadi Assam Rifles na phaure aire gari ani adu da purakli pa cheng sing adu Punjab haina loina thai cheng sing asi PDS kamari leinana gram panchayat ki khuthang ta miam da yenthokna ba issue torok pa cheng oigani haina thajanare phagalaba gari driver adu ga cheng sing ka loina Assam Rifles kambuna More police station da khusena kre aire atopa pau amadana drug addict singi di addiction center amma sarkar na semkana ba kanna khonare director utam Manipur da leiriba drug na laisura pa mioi singi khunda laitapam haibadi di addiction center ama Manipur sarkar na semkana ba yamna kanna khonare di addiction center asi athoba matam da loichalagane masi loichalaba matam da lamdam basi da leiriba drug jaba mioi sing mafam adu thamduna layeng bagi thabak chathaduna mausagi punsida hanjan hana da ba khonagani aina Social Welfare Department ki Director NG Utamna Pangdokre wapamasi Social Welfare Department sintuna lamdam asida leiriba tongan ba NGO singa khusam naduna ngasi ayupung tara makhai taba matamda Imphal ki City Convention Center da pangthokiba one day workshop on substance use and welfare scheme haiba theme asida pangthokpa workshop da research person oina wangang boda pangthokibane Ziribam da UBI Bank ama ATM booth amakhak thambiduna Ziribam Prajamiyam Sarkarna laknabire Ziribam mapungphaba district am oijarabasu aujik phawada district asida UBI Bank natana nationalized bank amada leite amata ngairaba bank asigi staff masing kwatbana ningthina function tawbangam dabadagi Prajamiyam da yamna chawna awapa mayuk nalle loinana district asida aujik phawada ATM booth amadagi hena thambi dabadagi seldum kaithok kaisin tawda Prajamiyam bo aduki madik awapa mayuk nalle UBI Bank asigi hojik oriba phibam de aduki matik khodong chada ba haibedu oire sumna dagi staff tari nipan khak tana Ziribam district ki consumer lising tara yenbagi seba tawna ro khona bada yamna chawna awaba mayuk nare aire Bank asina district asida leiriba mioi khak tana Tamenglong district ki Phaiton Kaimai Oinamlong Kaifundai Sibilung tana Sosanpur district ki Khongankhara aduga Assam ki Kasar district ki Lamdang block Zirigat Ranigans na singbagi customer singsu konsile masigi matakta Ziribam district asida ATM booth amakhakta lay masi social matiksana apangamde maduna ahal oirba pensioner sing government ki employee business masadagi asoba phawu tawbakia ama mahiroi sing ki mama mapana bank asida sel kaithok kaisin tawbada yamna chawna awaba mayoknare aire nagalamoromda ngasi Manipur jawna leibak sigi state amadi UD kunthram de ki district sate kunthraga tarukta Anisuba COVID-19 dry run vaccination pangthokle tha sigi anida leibak kasida COVID-19 ki ahan patangka ki dry run vaccination program pangthokraba tungda ngasi leibak sigi state amadi union territory kunthraum de ki district chatet kunthraga tarukta Anisuba tangka ki oina COVID-19 dry run vaccination program pangthokle leibak sigi oina tongan ba state amadi union territory singi district amadi center ki ada ayuktagi hauna dry run vaccination program asi pangthokhe West Bengal da hojik program asi chathare Bihar ki district kunthraga panda Uttarakhand ki health center sama kunthra Himachal Pradesh ki center Zahum Bhuga Taret Rajasthan ki center sama sumna anida Maharashtra ki district kunthra municipal corporation kunmanga amade Gujarat ki oina interior state pumbagi oina district kunthra gom doida dry run vaccination asi chathare Andhra Pradesh da su hojik dry run vaccination asi chathare Karnataka ki mafam chani humphum doida dry run asi chathare Telangana ki center lisik amakas chani da dry run program asi chathabada natana Assam ki Sonitpur
Kamrup amadi Nalbarida dry run vaccination program asi chathare Assam ki oina program asi kidamagte medical officer lising ahum deploy tawkhre Delhi jauna ate state kia dasu hariba dry run asi pakchana pangthokle Manipur ki oina January anida ahan batang ki dry run vaccination district anida pangthokraba matungda ngasi lemhoriba district taraga mari mafam kunthama thoida anisu batang ki oina dry run COVID-19 vaccination pangthokre ahan bagi oina Manipur ki Thawbal amadi Imphal West district da pangthokraba matungda ngasi ki asina lemhoriba district taramari da pangthokpani aire Lokosai jau thadokhiba ki mayokta nupisingna CM Banglo tamna thomjankhre Lokosai jau thadokhiba janingde mahaki mathakta High Court appeal chapiu aiba demand tawduna ngasi nungthil nupi lupsingna se minister gi Banglo tamna thomjilakpada police na nupi land complex mamangda thatuna chathankhidabadagi nupi khara khangkalaga se minister da memorandum pisinkhre Chief Minister da ki thoklaklapa matung governor unaduna memorandum pisinkhe ngasi nungthil tongan lupsing nupi samas tammi jingmi amkil nongpok lengak nimkal khoiramban kaithel semka sagat lupki imasingna Lamphel da leiba nupi samas ke office da pullaga Chief Minister Banglo tamna chana phona badagi police na thatpadagi nupi samas ke president TS Ramani na lusingba nupi tarukna CM unana ba police na punana phona bada nupi mayamna ekoisu punna chatkani haibadagi nupi land complex europe police na thaduna thamkhe tungda nupi taruk khangkatuna CM unaduna memorandum pinana ba khona bada appointment pidabadagi memorandum piramlaga thoklaklaba matung governor da su memorandum pisinke nupi samaj ki president Ramani na phangdokhibada lisingani taragani pan jun thada ADC Sandel gi chairman oiramba yaugi Lamphel da leiba quarter dagi lupa crore kuntarit henbagi drugsing phake aduba lower court amana mahakpu maral leite aina thadokhiba praja sing amade maira paibi aikoni janingde high court amukhan appeal chatpiyo jaubo maral leite aina thadokhraba karisu khangdaba sahi 18 khakta ngairiba mahaki driver amabu maral lei aina phajinba janingde Jamlaba drug karbar asi driver angang amana matau karamda tawgadawribano drug ki mapu puthoko war on drug fagi tangano aina phangdokhe baragasi da imung manung ningai sangdang na bagi wauda nupi ama kaptana akhre ngarang ayu pung tara rum tabada singjamai police ki manung chanba kagwa assembly kai da imung manung ki ningai sangdana bagi wauda sagrak pam ong bisunita sahi kuntra manga mapuruba surjet kwa kaithel konjeng lekai dagini aibe nupi ama mioi aman license kan da kapadagi sire Thakdok adu da chenaba mutum Urabindro Singh sahi kuntra manga apokpa tomba Thawbal kiam sifaidagi aujikna kagwa assembly kai da leiba adu police na phare Thakdok sida laikidrebeki imung manung da mihar paputhoko aina demand tawduna kagwa police station da thomjankre Press na phangpa pawda laikidrebi Sunita asi Robindro ki nupi ahingbi ki machene Nubit kharni ki mamangda Robindro ki sahi taragani thorum ta ngairiba masanupa ama Sunita gi yumda leirakhe Ngarang ayuk Sunita na masanupa adu mayumda thinanaba chatpada wow amadagi ningai changdanaba thorakpadagi Robindro na maki license kanna kapada Sunita sokpadagi hospital da pukhatuna laikanaba ngamdana ngarang nobidang pung mapan makhairum tabada laikidabani Thawdok asida chenariba Robindro police na pharaba matung custody remand lawkhre Thawdok asigi matangda kwa kaithel konjeng leikaida miyamgi mifam pangthoktuna GSC semduna miyamna kagwa police da thomjinduna miyarpa aikoida sinnau police da sinnarabari maral leiba serak phanganbagi muhutta thadokhe Mihat dandi piyu dandi pibak ngamdrapadi aikoda sinnabiyu aike aroibeda content sing asige maru eba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang biru popuna mapada kajari channel asina domda kanarabadi subscribe to video pesingna subscribe to video muloinana like and share to besu kawi ganupna mapu amuka hanna thagachari